ꯕꯨꯠꯂꯨꯍꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 11 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯦꯙꯥꯕꯇꯤꯅ ꯃꯃꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯍꯟꯗꯛ ꯃꯇꯥꯡꯁꯤ ꯃꯥꯒꯤ ꯁꯅꯥꯕꯣꯟ ꯌꯥꯟꯕ ꯅꯨꯄꯥꯗꯨꯒ ꯈꯠꯅꯕꯗꯒꯤ ꯃꯥꯁꯨ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯕ ꯃꯇꯥꯡ, ꯃꯌꯨꯝꯗ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯥꯗꯨꯒ ꯍꯟꯖꯤꯟꯅꯔꯔꯣꯏ, ꯋꯥ ꯂꯣꯏꯊꯣꯛꯅꯔꯒ ꯑꯅꯧꯕ ꯅꯨꯄꯥ ꯀꯌꯥ ꯐꯥꯕꯒꯤ ꯈꯣꯡꯖꯪ ꯑꯃꯗꯤ ꯂꯥꯂꯣꯡ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯛꯂꯤꯁꯦ ꯆꯍꯤ ꯑꯃꯗꯤ ꯍꯥꯏꯔꯛꯂꯦ꯫ ꯃꯥꯅ ꯌꯨꯝ ꯄꯥꯟꯕꯗꯨꯁꯨ ꯆꯍꯤ ꯐꯥꯈꯤꯗꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯆꯟꯅꯗꯕꯒ ꯁꯅꯥꯕꯣꯟ ꯌꯥꯟꯕ ꯅꯨꯄꯥꯗꯨꯒ ꯆꯥꯟꯅꯔꯛꯇꯕꯗꯒꯤ ꯍꯜꯂꯛꯂꯒ ꯂꯩꯕꯅꯤ꯫ ꯃꯃꯥꯕꯨ ꯇꯥꯟꯅꯕ ꯍꯧꯗꯣꯛꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯀꯣꯛꯇꯣ ꯉꯥꯎꯔꯤ ꯉꯥꯎꯔꯤ꯫ ꯃꯦꯙꯥꯕꯇꯤꯅ ꯀꯧꯕꯗꯒꯤ ꯁꯨꯕꯤꯇꯥ ꯆꯧꯒꯠꯂꯦ꯫ ꯃꯃꯥ ꯃꯆꯥꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯃꯥ, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ? ꯐꯃꯨꯡ ꯐꯥꯅꯨꯡꯒꯁꯦ ꯉꯔꯥꯡ ꯀꯌꯥꯝ ꯍꯦꯟꯖꯤꯜꯂꯨꯔꯒꯦ? ꯑꯔꯦꯝꯕꯗꯀꯣ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯏꯃꯥꯗꯤ ꯑꯩꯈꯣꯏ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯑꯉꯥꯡꯕꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯊꯛ ꯇꯥꯏ꯫ ꯖꯣꯔꯤꯠ ꯐꯖꯗꯕꯅꯤꯅ ꯍꯦꯟꯅ ꯊꯛꯆꯤꯟꯕꯅ ꯉꯥꯎꯔꯤ ꯑꯣꯏꯔꯤꯅꯤ꯫ ꯃꯊꯣꯡ ꯑꯃ ꯈꯪꯗꯈꯩ ꯄꯉꯥꯡ ꯉꯥꯡꯒꯅꯨ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯧꯅꯤꯡꯗꯅ ꯇꯧꯕ ꯅꯠꯇꯦ, ꯐꯤꯕꯝꯅ ꯌꯥꯗꯕꯒꯤꯅꯤꯀꯣ꯫ ꯀꯥꯟꯅꯗꯦ, ꯅꯅꯦ ꯂꯩꯕꯥꯛꯂꯩꯗ ꯐꯣꯟ ꯇꯧ, ꯍꯧꯖꯤꯛꯃꯛ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ꯫ ꯑꯩ ꯑꯝꯇ ꯏꯔꯨꯖꯔꯨꯒꯦ, ꯆꯥꯏꯔꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯁꯤꯟꯒꯦ꯫ ꯍꯣꯏ, ꯇꯧꯕꯤꯔꯒꯦ꯫ ꯑꯩꯗꯤꯀꯣ ꯃꯣꯝꯄꯥꯛ-ꯐꯤꯗꯛꯀ ꯁꯨꯕꯗꯤ ꯉꯝꯃꯣꯏꯀꯣ, ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ꯫ ꯅꯪꯒꯤ ꯑꯋꯣꯕ ꯁꯦꯡꯅꯕ ꯅꯠꯇꯦ ꯑꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯥꯒꯤ ꯀꯣꯜ ꯑꯗꯨ ꯂꯥꯛꯑꯦ꯫ ꯀꯣꯜ ꯂꯥꯛꯄꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ꯫ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗ ꯈꯣꯟ ꯀꯜꯂꯝꯕꯗꯣ ꯅꯧꯊꯔꯦ ꯃꯦꯙꯥꯕꯇꯤ꯫ ꯐꯣꯟꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯇꯥꯃꯣ, ꯒꯨꯗ ꯃꯣꯔꯅꯤꯡ꯫ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯙꯥ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯍꯧꯗ꯭ꯔꯗꯤ ꯈꯣꯡ ꯍꯥꯝꯕ ꯌꯥꯗꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯣꯏꯈ꯭ꯔꯦ, ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇꯦ ꯍꯥꯏꯕ, ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯀꯪꯉꯥꯎꯅꯩ ꯍꯥꯏꯕꯅꯤ꯫ ꯅꯪꯇꯅ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯄꯦꯇ꯭ꯔꯣꯜ ꯐꯨꯜ ꯍꯥꯟꯖꯟꯕꯤꯔꯣ꯫ ꯊꯃꯣꯏꯒꯤ ꯁꯦꯂꯔ ꯂꯩꯈꯠꯂꯒ ꯅꯨꯡꯁꯤꯒꯤ ꯁꯃꯥꯏ ꯆꯨꯝꯕꯤꯔꯔꯣ꯫ ꯆꯨꯝꯖꯔꯒꯦ ꯅꯨꯡꯁꯤꯕꯤ꯫ ꯑꯗꯣ ꯍꯣꯔꯦꯟ ꯔꯦꯁꯇꯨꯔꯦꯟ ꯆꯠꯂꯨꯁꯦ꯫ ꯍꯣꯏ ꯆꯠꯂꯨꯁꯦ꯫ ꯑꯗꯣ ꯁꯥꯒ ꯁꯥꯕꯁꯤꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯐꯝꯂꯨꯕꯅ ꯐꯠꯇ꯭ꯔꯣ? ꯇꯜꯂꯦ, ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯐꯝꯕꯗꯤ ꯔꯦꯁꯇꯨꯔꯦꯟꯗ ꯐꯅꯤꯌꯦ꯫ ꯕꯅꯥꯅꯥ ꯁꯦꯛ ꯑꯃ ꯊꯛꯑꯒ ꯁꯥꯕꯗꯣ ꯃꯔꯥꯏꯅ ꯐꯖꯅꯤꯌꯦ꯫ ꯔꯦꯁꯇꯨꯔꯦꯟꯗꯕꯨ ꯀꯗꯥꯏꯗꯒꯤ ꯕꯅꯥꯅꯥ ꯁꯦꯛꯅꯣ? ꯈꯪꯗꯦ, ꯑꯩꯗꯤ ꯕꯅꯥꯅꯥ ꯁꯦꯛ ꯊꯛꯀꯅꯤ꯫ ꯕꯅꯥꯅꯥ ꯁꯦꯛꯇꯤ ꯍꯣꯇꯦꯜꯗ, ꯐꯥꯁ ꯐꯨꯗꯇ, ꯑꯗꯨꯅ ꯍꯣꯔꯦꯟꯗꯤ ꯐꯥꯁ ꯐꯨꯗꯇ ꯆꯪꯕ ꯇꯥꯕ꯫ ꯉꯝꯖꯗ꯭ꯔꯦ, ꯐꯥꯁ ꯐꯨꯗꯇꯤ ꯑꯆꯤꯛꯄꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯂꯩꯒꯗꯕ ꯃꯐꯝꯗ ꯆꯠꯁꯦ꯫ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯗ ꯀꯅꯥꯝꯇꯅ ꯌꯦꯠꯂꯣꯏꯗꯕ ꯃꯐꯝꯗ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯏ꯫ ꯃꯃꯥꯅ ꯐꯣꯟ ꯇꯧ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯐꯅ ꯀꯨꯏꯐꯥꯎ ꯃꯣꯕꯥꯏꯜꯅ ꯃꯅꯥꯗ ꯍꯦꯛ ꯅꯞꯈꯤꯕꯗꯒꯤ ꯂꯧꯊꯣꯛꯇꯦ꯫ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ ꯂꯨꯝꯃꯒ ꯇꯥꯏ꯫ ꯇꯥꯃꯣ, ꯑꯩꯗꯤꯅꯦ ꯊꯃꯣꯏꯕꯨ ꯁꯦꯡꯂꯕ, ꯊꯋꯥꯏ ꯍꯛꯆꯥꯡ ꯊꯣꯛ ꯊꯣꯛꯅꯤ ꯀꯠꯊꯣꯛꯏꯕ꯫ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯁꯤꯡꯗꯨꯅꯅꯦ ꯑꯩꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤꯁꯦ꯫ ꯂꯩꯇꯥꯅꯕ ꯍꯣꯔꯦꯟ ꯔꯦꯁꯇꯨꯔꯦꯟꯗ ꯎꯅꯔꯁꯦ꯫ ꯇꯟꯖꯥꯁꯤꯗ ꯅꯨꯄꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯌꯨꯝꯒꯤ ꯀꯥꯗ ꯂꯩꯕꯗꯨꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕ, ꯄꯄꯥ ꯍꯥꯏꯗꯅ ꯂꯥꯡꯕ, ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ꯫ ꯅꯨꯄꯤ ꯑꯃꯅꯁꯨ ꯂꯥꯎꯏ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯆꯥꯁꯤꯡꯁꯤꯒ ꯐꯝꯃꯤꯟꯅꯗꯅ ꯁꯦꯃꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯇꯥꯛꯄꯤꯕ ꯌꯥꯕꯗꯨꯕꯨ ꯅꯣꯡꯉꯥꯟꯕꯒ ꯃꯅꯥꯗ ꯐꯣꯟꯁꯦ ꯍꯥꯟꯅ ꯊꯦꯠꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯉꯤ꯫ ꯏꯁꯧ ꯂꯥꯡꯅꯕꯗꯨꯗ ꯋꯥꯔꯤ ꯁꯥꯕꯗꯣ ꯀꯥꯏꯕꯗꯧꯅ ꯇꯧꯏ ꯃꯦꯙꯥꯕꯇꯤꯅ꯫ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ? ꯀꯅꯥꯒꯤ ꯑꯉꯥꯡꯁꯤꯡꯅꯣ ꯌꯥꯝ ꯂꯥꯡꯉꯤꯗꯨꯕꯣ? ꯅꯨꯄꯥꯗꯨꯅ꯫ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯤꯅꯝꯂꯛꯄꯅꯤ꯫
ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯇꯨ ꯃꯆꯥ ꯂꯩꯔꯦ ꯃꯦꯙꯥꯕꯇꯤꯅ ꯑꯍꯥꯟꯕꯒꯤ ꯅꯨꯄꯥꯗꯣ ꯋꯥ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯕ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯀꯥꯏꯊꯔꯛꯂꯕ ꯂꯝꯆꯠ ꯉꯥꯛꯅꯤ ꯃꯈꯣꯏꯅ ꯈꯨꯟꯅꯥꯏꯁꯤꯗ ꯆꯠꯂꯤꯕ ꯑꯁꯤꯒꯨꯝꯕ ꯃꯇꯝꯒꯤ ꯐꯠꯇ꯭ꯔꯕ ꯆꯠꯅꯕꯤꯅ ꯏꯃꯨꯡ ꯀꯌꯥꯗ ꯑꯀꯥꯏꯕ ꯊꯣꯛꯂꯕꯗꯤ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏꯁꯤꯗꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯀꯥꯏꯊꯔꯛꯂꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ ꯃꯦꯙꯥꯕꯇꯤꯒ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯂꯣꯏꯕꯒ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯂꯥꯛꯑꯦ ꯁꯨꯕꯤꯇꯥꯅ ꯏꯁ ꯑꯃ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯑꯃ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗꯅꯦ ꯌꯥꯏ ꯅꯅꯦ ꯂꯩꯕꯥꯛꯂꯩꯗ ꯐꯣꯟ ꯇꯧ ꯍꯥꯏꯕꯗꯨꯗꯤ ꯇꯧꯔꯕ꯭ꯔꯥ ꯅꯋꯥ ꯃꯌꯥꯝꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯦꯙꯥꯕꯇꯤꯅ ꯈꯨꯝꯃꯦ ꯇꯧꯗ꯭ꯔꯤ ꯃꯥ ꯏꯪꯖꯕꯤ ꯃꯦꯙꯥꯕꯇꯤ ꯆꯩ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛꯃꯛ ꯇꯧ ꯏꯃꯥ ꯀꯣꯛ ꯌꯥꯝ ꯉꯥꯎꯏ ꯍꯛꯆꯥꯡ ꯉꯝꯗꯦꯅ ꯍꯥꯏꯌꯨ ꯇꯧꯔꯒꯦ ꯏꯃꯥ ꯌꯦꯡꯉꯣꯏ ꯅꯪ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯏꯃꯥꯗꯅꯦ ꯑꯣꯏꯗꯦꯀꯣ ꯅꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯅꯨꯄꯥ ꯑꯃꯁꯤꯗꯣ ꯑꯣꯏꯔꯣꯏꯀꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅꯕ ꯂꯨꯝꯃꯒ ꯇꯥꯔꯤꯔ ꯈꯪꯗꯦ ꯃꯤꯒꯤ ꯋꯥꯔꯤꯁꯦ ꯍꯦ ꯃꯃꯥ ꯍꯥꯏꯁꯤꯗꯤꯅꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯈꯪꯉꯦꯗꯅ ꯌꯥꯔꯦ ꯏꯃꯥ ꯅꯪꯒꯤꯅꯦ ꯆꯤꯟꯗꯣ ꯇꯧꯔꯛꯀꯅꯨ ꯏꯃꯥꯅ ꯐꯩ ꯍꯥꯏꯕ ꯁꯅꯥꯕꯣꯜ ꯌꯥꯟꯕ ꯅꯨꯄꯥꯗꯨꯗ ꯆꯠꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯑꯩꯕꯨ ꯆꯟꯅꯗꯦ ꯍꯥꯏꯗꯨꯅ ꯐꯨꯔꯛꯈꯤꯕꯗꯣ ꯇꯣꯛꯑꯁꯦ ꯅꯨꯄꯥ ꯌꯥꯝꯅ ꯂꯩ ꯅꯅꯦ ꯂꯩꯕꯥꯛ ꯂꯩ ꯇꯧꯔꯒꯅꯦ ꯀꯥꯛ ꯂꯥꯎꯕ ꯑꯃ ꯈꯜꯂꯒ ꯍꯟꯗꯛꯇꯤ ꯐꯥꯔꯁꯤ ꯃꯃꯥ ꯃꯆꯥꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯂꯩꯕꯥꯛ ꯂꯩꯗ ꯐꯣꯟ ꯇꯧꯏ ꯐꯣꯟꯗꯣ ꯄꯥꯏꯈꯠꯄꯒ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠꯁꯤꯃꯒꯤ ꯑꯌꯨꯛ ꯔꯣꯃꯤꯌꯣ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗ ꯕꯨꯠ ꯂꯤꯂꯤꯒꯤ ꯊꯋꯥꯏꯗꯣ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ ꯄꯥꯛ ꯍꯦꯛꯇꯗꯤ ꯂꯤꯂꯥꯒꯤ ꯍꯛꯆꯥꯡꯗꯗꯤ ꯆꯪꯗ꯭ꯔꯤ ꯐꯤꯕꯝ ꯑꯃ ꯌꯦꯡꯂꯤ ꯇꯟꯖꯥ ꯑꯃ ꯉꯥꯏꯕꯒꯤ ꯃꯑꯣꯡꯗꯧꯅ ꯌꯨꯝꯗꯨꯁꯨ ꯑꯌꯨꯛꯇꯨꯗ ꯏꯔꯥꯡ ꯂꯥꯡꯉꯤ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯇꯝꯐꯥ ꯁꯣꯏꯕꯨꯝ ꯉꯥꯔꯤ ꯄꯦꯀꯤꯡ ꯇꯧꯕ ꯍꯧꯔꯦ ꯁꯨꯔꯦꯁ ꯑꯃꯨꯛ ꯗꯦꯜꯂꯤꯗ ꯆꯪꯈ꯭ꯔꯅꯤ ꯃꯥꯒꯤ ꯁꯨꯇꯤ ꯃꯇꯝ ꯂꯣꯏꯔꯛꯂꯦ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯅ ꯃꯥꯒꯤ ꯄꯨꯕ ꯌꯥꯕ ꯀꯩꯅꯣ ꯁꯤꯜꯂꯤ ꯉꯁꯤꯗꯤ ꯑꯃꯔꯣꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯈꯩ ꯆꯥꯛ ꯆꯥꯅꯗꯧꯔꯤ ꯃꯔꯥꯡꯗꯅ ꯕꯨꯠ ꯂꯤꯂꯤꯅ ꯑꯩꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯤꯛꯂꯥꯒꯤ ꯍꯛꯆꯥꯡꯗ ꯇꯥꯡꯖꯐꯝ ꯂꯧꯔꯗ꯭ꯔꯥ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯐꯩ ꯑꯩꯅ ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯊꯣꯛꯂꯕꯅꯤ ꯃꯈꯣꯏꯅ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤ ꯃꯥꯟꯕꯤꯁꯦ ꯆꯪꯖꯐꯝ ꯄꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯅ ꯂꯤꯛꯂꯥꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯄꯤꯕ ꯂꯩꯇꯦ ꯂꯤꯛꯂꯥꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯏ ꯀꯔꯤꯒꯨꯝꯕ ꯂꯤꯛꯂꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯤ ꯃꯈꯣꯏ ꯍꯦꯟꯅ ꯍꯔꯥꯎꯒꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯦꯛ ꯆꯪꯁꯤꯜꯂꯒ ꯂꯤꯛꯂꯥꯕꯨ ꯍꯦꯛꯇ ꯇꯥ ꯐꯟꯕꯗ ꯌꯥꯔ ꯆꯤꯡꯅꯈꯤꯅꯤ ꯂꯤꯛꯂꯥꯅ ꯆꯥꯔꯤꯕ ꯍꯤꯗꯥꯛ ꯆꯠꯊꯔꯤꯕ ꯇ꯭ꯔꯤꯠꯃꯦꯟꯁꯤꯡꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯍꯜꯂꯛꯄ ꯃꯥꯜꯍꯜꯂꯒꯦ ꯑꯩ ꯂꯤꯛꯂꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯈꯨꯗꯛ ꯑꯁꯤꯗ ꯑꯩ ꯆꯪꯁꯤꯜꯂꯒꯦ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯕꯨꯠ ꯂꯤꯂꯤ ꯋꯥꯈꯜꯗꯗꯤ ꯂꯣꯜꯂꯤꯕ ꯃꯔꯣꯟ ꯌꯨꯅꯤꯚꯔꯁ ꯍꯥꯏꯕꯁꯤꯗꯤ ꯑꯦꯇꯣꯝ ꯃꯣꯂꯤꯀꯨꯜꯁ ꯀꯝꯄꯥꯎꯟ ꯏꯂꯤꯃꯦꯟ ꯃꯌꯥꯝ ꯄꯨꯜꯂꯒ ꯁꯦꯝꯃꯤ ꯑꯃꯔꯣꯝꯗ ꯏꯂꯤꯃꯦꯟꯁ ꯃꯉꯥ ꯃꯔꯨꯑꯣꯏꯅ ꯏꯌꯥꯔ ꯋꯥꯇꯔ ꯐꯥꯏꯌꯔ ꯑꯥꯔꯊ ꯁ꯭ꯀꯥꯏ ꯃꯈꯣꯏ ꯃꯉꯥꯅ ꯏꯟꯇꯔꯦꯛ ꯇꯧꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯟꯆꯄꯣꯠ ꯃꯉꯥꯅ ꯁꯥꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯂꯨ ꯇꯣꯡꯅꯤ ꯂꯝꯕꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯝꯕꯤ ꯑꯃꯗ ꯂꯣꯏꯅꯃꯛꯇ ꯏꯄꯨꯟꯗ ꯄꯨꯟꯕ ꯉꯥꯛꯅꯤ ꯕꯨꯠ ꯂꯤꯂꯤ ꯃꯥꯒꯤ ꯕꯨꯠ ꯂꯩꯕꯥꯛꯇ ꯂꯩꯍꯧꯔꯤꯕ ꯃꯀꯣꯛꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯂꯤꯛꯂꯥꯅ ꯂꯩꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯂꯤꯛꯂꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯂꯒ ꯂꯤꯂꯤꯅ ꯂꯤꯛꯂꯥ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯃꯇꯝ ꯈꯔꯗꯤ ꯅꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯑꯩꯅ ꯁꯩꯗꯥꯡꯂꯅꯤ ꯅꯪꯒꯤ ꯐꯤꯕꯝ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯅꯤ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤ ꯌꯥꯏꯐꯅꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯂꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯔꯦ ꯃꯌꯥꯝ ꯑꯃ ꯐꯨꯗꯣꯔꯛꯏ EMC2ꯒꯤ ꯇꯥꯏꯞꯇ ꯃꯁꯥꯗꯒꯤ ꯂꯩꯕ ꯏꯅꯔꯖꯤ ꯃꯌꯥꯝ ꯁꯨꯡꯕ ꯍꯧꯔꯛꯂꯦ ꯂꯤꯂꯤ ꯃꯁꯥꯗꯣ ꯅꯨꯡꯁꯤꯠ ꯑꯣꯜꯂꯒ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯄꯥꯏꯔꯤꯕ ꯏꯌꯥꯔ ꯃꯣꯂꯤꯀꯨꯜꯁꯤꯡꯗ ꯇꯤꯟꯗꯨꯅ ꯂꯤꯛꯂꯥꯅ ꯍꯣꯜꯂꯤꯕ ꯁꯣꯔꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯒ ꯂꯤꯛꯂꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯂꯤꯂꯤ ꯂꯤꯂꯤꯅ ꯍꯦꯛ ꯆꯪꯈꯤꯕꯒ
ꯂꯤꯛꯂꯥꯗꯣ ꯃꯁꯥꯗ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯗ ꯌꯥꯎꯔꯤꯕ ꯑꯣꯔꯒꯥꯟ ꯑꯃꯗꯤ ꯑꯣꯔꯒꯥꯟ ꯁꯤꯁꯇꯦꯝꯗ ꯑꯅꯧꯕ ꯏꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯜꯂꯛꯑꯦ ꯃꯥꯒꯤ ꯍꯥꯔꯠꯕꯤꯠꯇꯣ ꯀꯟꯁꯤꯜꯂꯛꯑꯦ ꯗꯛ ꯗꯛ ꯆꯣꯡꯉꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗꯨꯁꯨ ꯔꯦꯗ ꯕ꯭ꯂꯗ ꯁꯦꯜ ꯑꯅꯧꯕꯁꯤꯡ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟꯒꯤ ꯆꯥꯡꯁꯨ ꯋꯥꯡꯈꯠꯂꯦ ओवरऑल येंबदा मागे हक्चांगी टिश्यू सिस्टम टिश्यू रिजेनरेशन तौरले अनौब लिग्ला मोडिफाइड तौरब लिग्ला बुट लिली की पावर लिग्ला की मसाद अनौब नोट हापलरे लिली हेक चंखिबगा लिग्ला इरुजब चंखि बाथरूम सोमदन अयुक्तो लांग सुरेश की ममानब अमर रोशन थौना प्रकाश मखोई मरीनी अयुक्तुद लाइबा वा वा लांगदुना असीदी मनी मतुमसु स्कूल चते मया मरक्तुदा लांगबा यावरे नोक नोक्तुना नुंगाई नुंगाइबा वारी क्या सारे तंफा अमदि रोमियोना चाखुमदा चाक इंसांग थोंबगी लाक्नरे तंजासिदा बुट लिलीगी थवाई चंख्रबा लिग्लादो इरु सेंगने लुजरगा मागी कादा चंगलले ड्रेसिंग मिरर दु येंगलगा समना केरे अमुबा चोट चोट लाउबा समलांगदुगा माइथुंगदुनि येंबगी पेनबा नाइदे नहानगे इरोई लौबी मालंबदो मानद्र मसम मना तरु तनान हातोले येंबगी पेनबा नाइद्र लिग्ला हाइफेट चमना मके सेंबा लोइदुना चाखुम लेबदोमदा चंगले लिग्ला चंगकपा उबदा इंसांग सेमनबा मतै मनावदो पुंगंगख्रे मोताई सुंदाइनबी इरोई लौबी मानबी लिग्लाना फजखै पोमसानबी थंबालगो फजरंबसिदा बाजारदा थेंगनकेबी मसम मना इफा फाबी इरोई लौबीदुनि हाइबा थाजद्र इंगंगै मया कादुनले लिग्लाना इनमा आई चाकतो थोंगलगे येंसांगदो सेंबिरो तमोसौसु तौबिरुरनु मयाम लाकपसिदा फमिनरुरो तमोसागी ममानबसिंगसु लाइसे आई चा लोलुरगे रोमियो मदि तंफा ताइबंग मिरोल तादुना मिरोल ngang वरे साथी नंगाइबा रोमियोना होइदे आई केम यावरोगे ननमगा नंगा तौमिनरो तंफाना इबानी पुन्ना तौमिनरगे अदो अस्वाइदमता लिग्लाना मरक थले होय अदुदी आई चा हाना लोलगे बुबुगिना संगोम असी यारगे लिग्ला चा मदि संगोम लोनब थौरांग तवे मतै मनावनिदो थकलदुन चाखुमदा लेरमबदगी मखोय का लेबदोमदा लाए तुमिन लिग्ला ताखिनि मतागो वारी साने तंफा मदि रोमियो अवाई खुम तौनरे मंगदि नतेको ngasi uriba thaudokshe mang ohenbigenu he taibang semba mapu mang nati taibang ni tampha ngasi ki mikup sitabuni aina wana ngai jarakpasu liglana wakal tarakpa romiona motlaba saktam mamagi marumda ningthiraba saktam mama nang haibadu chumde tampha ligla se phadi niyom sana oigani magi maithongda phajabagi mathakta matawuma मगुल यावरे तमो आई हाइनिंगाई लेतन हरावे नहानगई अखोइने लिग्लाबु लाइकटननब ट्रीटमेंट चथबदो मधुगी माई फंगबा होरबरा खले आइसुनी खुदकत फद्रसु तपना तपना मागी मसादा इम्प्रूवमेंट लापदौना तवे फबु फरदी फरे लिग्लाना फरबदी अखोइगी सुमाइनी करिगुम माना वखल तारकलबसु युमसिदगी लिग्लाना खोंग थांगतोक्तुना सत्के हारकलबदी कमदौबा चललरोसिदा मासु अखोइ इमुंगी मी ओइरसिदी पोकमिनब ई मरी गाक्तना मियोइबगी मरी नत तंफा लिग्लाबो अइना पोकमिनब चंदौना नुसिने मदुमकनि तमो अइनसु खलिबा लिग्लासे अतोप कना नत्रे पुंसिसिदा ngasiगी नुंगाइबा मिकुपसे अमुक्ता थेंगनद्रे अइगी मिलुदा चिंथरकलिबा पिरांगसे हराउबगी नुंगाइबगिनी अखोइ लिग्ला फरनी तमना तमना ताइबंग वाखल तारकलनी खल्ले हुजिक्ति तारकपसु ओइरसनु तमो ngasiदी मागी खुद येंगलसे अदुबु अइ मागी मतेंगदि पांगलुरगे होय पांगलुरो येंसांग सेंबगदो यावसलुरो अइ ड्राइंग रूमदा फमलुरगे असुमना मते मनावनिदो वारी सानरमलगा समझी खाइने लिग्लासु चा लोनब लोइदुना चा कपसिंगदो ट्रेदा हापगा ड्राइंग रूम लेबदोमदा पुथोरे सोफादुदा परेंग छाना नोखेदुना फमलंबा लिग्लाना चा पुथोरतुना
ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯃꯌꯥ ꯀꯥꯔꯦ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯦ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯑꯦ ꯁꯨꯔꯦꯁ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯩꯅꯣ ꯁꯤꯕꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯋꯥꯈꯜ ꯆꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯤ ꯂꯤꯛꯂꯥꯗꯨ ꯅꯠꯇ꯭ꯔꯥ ꯃꯥꯕꯨ ꯂꯥꯏ ꯃꯆꯥ ꯃꯥꯟꯈꯩ ꯐꯖꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯥꯅ ꯉꯁꯤ ꯇꯧꯔꯛꯏꯕꯁꯤꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯎꯔꯨ ꯈꯨꯗꯤꯡ ꯑꯩꯒꯤ ꯃꯤꯍꯨꯜꯁꯤꯅ ꯀꯔꯤꯒꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯤꯕ ꯁꯨꯔꯦꯁꯇ ꯅꯠꯇꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯔꯣꯜ ꯂꯣꯟꯅꯔꯦ ꯔꯣꯁꯟꯅ ꯀꯩꯅꯣꯗ ꯑꯩꯅ ꯇꯥꯕꯗꯤ ꯑꯉꯥꯎꯕꯤ ꯑꯃ ꯃꯈꯣꯏ ꯌꯨꯝꯁꯤꯗ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯏꯔꯣꯏꯕꯤ ꯃꯥꯜꯂꯦ ꯍꯥꯏ ꯃꯁꯝ ꯃꯅꯥꯒ ꯏꯐꯥ ꯐꯥꯔꯗꯅ ꯑꯗꯨꯒ ꯉꯁꯤ ꯑꯩꯒꯤ ꯃꯤꯃꯥꯡꯗ ꯎꯔꯤꯁꯤꯅ ꯀꯔꯤ ꯃꯤꯁ ꯋꯥꯔꯜꯅꯕꯨ ꯏꯔꯣꯏꯕꯤ ꯃꯥꯟꯒꯗ꯭ꯔꯥ ꯏꯃꯥꯟꯅꯕ ꯗꯃꯦꯟꯗ ꯇꯧꯔꯒ ꯐꯣꯇꯣꯁꯨꯠ ꯑꯃꯕꯨ ꯇꯧꯍꯟꯕ ꯌꯥꯏꯅꯦ ꯃꯁꯛ ꯍꯥꯏꯔ ꯐꯖꯩ ꯃꯣꯗꯦꯂꯤꯡꯒ ꯇꯧꯕ ꯌꯥꯅꯤ ꯃꯇꯧ ꯑꯃ ꯂꯩꯀꯣ ꯃꯁꯛꯁꯦ ꯁꯥ ꯊꯣꯛꯀꯩ ꯐꯖꯩ ꯃꯁꯦ ꯑꯉꯥꯎꯕꯤ ꯅꯠꯇꯦ ꯃꯥꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯗ ꯀꯔꯝꯅ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯒꯅꯤ ꯑꯩ ꯊꯥꯖꯗꯦ ꯀꯥꯟꯅꯗꯦ ꯃꯁꯤ ꯀꯣꯏꯗꯕ ꯌꯥꯗꯦ ꯁꯨꯔꯦꯁꯇ ꯍꯥꯏꯅꯔꯒ ꯃꯁꯤꯅ ꯔꯣꯁꯟꯅ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯜꯂꯤꯕ ꯆꯞ ꯃꯥꯟꯅꯅ ꯑꯃꯔꯁꯨ ꯃꯔꯣꯜ ꯂꯣꯜꯂꯤ ꯑꯩꯖꯤꯟꯀꯩ ꯐꯖꯩ ꯃꯁꯛꯁꯦ ꯑꯁꯤꯅꯅꯤꯗꯅ ꯁꯨꯔꯦꯁꯅ ꯁꯨꯂꯣꯆꯅꯥꯗꯤ ꯁꯃꯥꯏ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯍꯥꯟꯒꯩ ꯇꯥꯕꯗꯗꯤ ꯏꯔꯣꯏꯕꯤ ꯃꯥꯜꯂꯤ ꯉꯁꯤꯅ ꯀꯃꯥꯏꯅ ꯑꯄꯣꯝꯕ ꯂꯩꯔꯪ ꯊꯝꯕꯥꯜ ꯃꯥꯜꯂꯝꯂꯤꯕ ꯈꯪꯗ꯭ꯔꯤꯗ ꯇꯧꯔꯤꯁꯦ ꯃꯁꯛꯁꯦ ꯎꯕꯗ ꯑꯩ ꯑꯗꯨꯝ ꯈꯣꯏꯔꯥꯡꯉꯦ ꯃꯁꯤ ꯑꯣꯏꯅ ꯀꯣꯏꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯁꯨꯔꯦꯁꯇ ꯍꯥꯏꯅꯔꯒ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯃꯔꯣꯜ ꯂꯣꯜꯂꯤ ꯇꯟꯖꯥꯁꯤꯗ ꯂꯤꯛꯂꯥꯅ ꯇ꯭ꯔꯦꯗꯒꯤ ꯆꯥ ꯀꯞꯁꯤꯡꯗꯣ ꯃꯈꯣꯏꯁꯤꯡꯒꯤ ꯈꯨꯠꯇ ꯈꯨꯠꯁꯤꯟꯅꯩ ꯂꯤꯛꯂꯥꯅ ꯔꯣꯃꯤꯌꯣꯒꯤꯁꯨ ꯆꯥ ꯄꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯕꯨꯕꯨ ꯐꯥꯎꯕ ꯄꯨꯡꯉꯛꯉꯛꯏ ꯂꯤꯛꯂꯥꯒꯤ ꯐꯖꯕ ꯎꯕꯗ ꯅꯍꯥꯟꯒꯩꯗꯒꯤ ꯃꯁꯤꯅ ꯇꯣꯞ ꯇꯣꯞꯄ ꯁꯛꯂꯣꯜ ꯑꯃ ꯂꯥꯡꯉꯛꯄꯁꯦ ꯂꯤꯛꯂꯥꯅ ꯕꯨꯕꯨ ꯁꯦ ꯅꯪꯒꯤ ꯁꯪꯒꯣꯝ ꯁꯤꯗ ꯂꯩꯔꯦ ꯃꯅꯤ ꯃꯇꯨꯝꯅ ꯊꯦꯡꯀ꯭ꯌꯨ ꯆꯦꯆꯦ ꯃꯆꯤꯟ ꯃꯧꯄꯥꯅꯤꯗꯨꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯇꯥꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯤꯍꯨꯜ ꯌꯥꯡꯁꯤꯜꯂꯛꯏ ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜ ꯍꯥꯏꯗꯨꯅꯤ ꯇꯥꯏꯕꯪꯒꯤ ꯅꯨꯡꯄꯥꯟ ꯁꯨꯝꯕꯠꯄ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯅꯩ ꯃꯥꯒꯤ ꯇꯥꯏꯕꯪ ꯄꯥꯜꯗ ꯂꯣꯏꯅ ꯍꯦꯛ ꯉꯥꯎꯅꯩ ꯂꯤꯛꯂꯥꯒꯤ ꯃꯇꯧ ꯎꯔꯨ ꯈꯨꯗꯤꯡ ꯁꯨꯔꯦꯁꯇꯤ ꯆꯥ ꯐꯥꯎꯕ ꯍꯥꯔꯦ ꯁꯨꯔꯦꯁ ꯃꯤꯠ ꯀꯨꯞꯇꯅ ꯂꯤꯛꯂꯥꯅ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯔꯣꯃꯤꯌꯣꯁꯨ ꯀꯥ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯕꯅ ꯀꯥ ꯍꯦꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯊꯤꯗꯤ ꯐꯣꯡꯅꯗꯦ ꯂꯤꯛꯂꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯌꯥꯝ ꯆꯥꯅꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ ꯍꯋꯥꯏ ꯊꯔꯥꯛ ꯀꯣꯕꯤ ꯆꯝꯐꯨꯠ ꯆꯋꯥꯏ ꯏꯔꯣꯟꯕ ꯑꯃ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯍꯪꯒꯥꯝ ꯌꯦꯂꯥ ꯊꯣꯡꯕ ꯉꯥ ꯑꯇꯣꯏꯕ ꯑꯇꯥꯎꯕ ꯊꯣꯡꯕ ꯃꯔꯣꯏ ꯕꯣꯔꯤ ꯊꯣꯡꯕ ꯎꯁꯣꯞꯀꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯍꯩꯕ ꯕꯥꯝꯕꯣꯜ ꯑꯃꯗꯒꯤ ꯇꯥꯗꯅ ꯍꯦꯟꯅ ꯃꯆꯨ ꯇꯥꯅ ꯐꯖꯅ ꯊꯣꯡꯉꯤ ꯂꯤꯛꯂꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯟꯅꯕꯁꯤꯡꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯀꯤꯆꯟ ꯂꯩꯕꯗꯣꯝꯗ ꯆꯪꯂꯛꯏ ꯂꯤꯛꯂꯥꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯗꯨꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯝꯕꯗꯨ ꯎꯕꯗ ꯁꯨꯔꯦꯁ ꯃꯌꯥ ꯀꯥꯔꯦ ꯀꯥ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯕ ꯃꯇꯩꯃꯕꯨ ꯂꯣꯟꯅ ꯅꯥꯔꯣꯟꯗ ꯀꯣꯔꯤꯗꯣꯔ ꯑꯃꯗ ꯀꯧꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯨꯔꯦꯁ ꯑꯃꯗꯤ ꯇꯝꯄꯥ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯇꯩꯃ ꯁꯤꯕꯨ ꯇꯥꯏꯕꯪꯒꯤ ꯊꯧꯗꯣꯛꯂꯥ ꯇꯥꯏꯕꯪꯅꯤ ꯇꯥꯏꯕꯪ ꯂꯤꯛꯂꯥꯁꯦ ꯀꯩꯅꯦꯒꯦ ꯑꯁꯨꯛ ꯌꯥꯝ ꯆꯪꯈꯣꯟꯕ꯭ꯔꯥ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯅ ꯍꯩ ꯅꯣꯏ ꯇꯥꯃꯣꯒ ꯑꯩꯒꯁꯨ ꯉꯁꯥꯏꯗꯒꯤ ꯉꯛꯇꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯕꯅꯤ ꯅꯍꯥꯟꯈꯩ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯕꯗꯨꯒꯤ ꯃꯍꯩ ꯐꯪꯕ ꯍꯧꯔꯕꯅꯤ ꯏꯇꯩꯃꯒꯤ ꯏꯕꯨꯡꯉꯣ ꯏꯇꯩꯃ ꯑꯩꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯤꯛꯂꯥꯒꯤ ꯃꯑꯣꯡꯁꯤꯅ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯄꯥꯈꯣꯡ ꯀꯌా ꯑꯃ ꯆꯟꯕꯗꯧꯅ ꯐꯥꯎꯏ ꯂꯤꯛꯂꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯐꯔꯤꯕꯅꯤ ꯅꯣꯏ ꯇꯥꯃꯣꯒ ꯑꯩꯒꯁꯨ ꯈꯟꯅꯔꯤ ꯀꯔꯤꯒꯨꯝꯕ ꯂꯤꯛꯂꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯁꯨ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯍꯌꯦꯡ ꯐꯥꯎꯕ ꯂꯩꯍꯜꯂꯒꯦ ꯃꯥꯒꯤ ꯃꯐꯝ ꯆꯞ ꯆꯥꯕ ꯇꯪ ꯇꯥꯕ ꯌꯨꯝꯂꯦꯞ ꯑꯃ ꯂꯤꯡꯕꯗꯁꯨ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛ ꯌꯥꯔꯅꯤ ꯃꯥꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯥꯡꯗꯁꯨ ꯃꯇꯩꯃꯅ ꯂꯤꯛꯂꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯄꯜꯂꯛꯄꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯁꯨꯔꯦꯁ ꯉꯥꯎꯕ ꯐꯔꯛꯄꯗ ꯉꯥꯏꯔꯦ ꯑꯁꯨꯛ ꯊꯨꯅ ꯂꯨꯍꯣꯡꯒꯗ꯭ꯔꯥ ꯑꯃꯔꯣꯝꯗ ꯃꯔꯤ ꯃꯈꯣꯡ ꯑꯃꯁꯨ ꯅꯥꯈꯩ ꯏꯁꯦꯡ ꯁꯦꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯤꯛꯂꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯏ ꯃꯇꯩꯃꯁꯨ ꯂꯤꯛꯂꯥ ꯃꯊꯟꯇ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯑꯌꯨꯛꯇꯨꯗ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯅꯕ ꯁꯦꯝ ꯁꯥꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯦ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯗꯣ
ꯃꯐꯝ ꯆꯥꯅ ꯍꯥꯞꯄꯒ ꯆꯥꯛ ꯆꯥꯅꯕ ꯃꯩ ꯗꯥꯏꯅꯤꯡ ꯔꯨꯝꯗꯨꯗ ꯆꯪꯉꯛꯂꯦ꯫ ꯃꯌꯥꯝꯗꯣ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯦ꯫ ꯃꯆꯜ ꯁꯨꯅ ꯔꯣꯁ ꯂꯩꯅ ꯍꯥꯎꯔꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯃꯌꯥꯝꯗꯣ ꯃꯍꯥꯎ ꯇꯪꯅꯔꯦ꯫ ꯂꯤꯛꯂꯥꯒꯤ ꯈꯨꯠ ꯆꯥꯕꯗ ꯃꯩ ꯈꯨꯕꯤ ꯆꯤꯛꯈꯥꯏ꯫ ꯆꯝꯐꯨꯠꯀꯤ ꯃꯍꯥꯎꯅ ꯉꯥ ꯊꯣꯡꯕꯗꯒꯤ ꯇꯥꯗꯦ꯫ ꯀꯣꯟꯅ ꯄꯨꯊꯣꯔꯛꯄ ꯉꯥꯔꯤꯡꯈꯥ ꯉꯧꯕꯒꯤ ꯃꯍꯥꯎꯁꯨ ꯃꯍꯥꯎ ꯑꯃꯅꯤ꯫ ꯃꯥꯒꯤ ꯃꯌꯥꯏ ꯐꯨꯗꯣꯛꯂꯦ꯫ ꯆꯥꯛꯂꯨꯛ ꯃꯄꯥꯟꯗ ꯂꯩꯇꯦꯡꯕ ꯌꯦꯟꯁꯥꯡꯒꯤ ꯃꯊꯦꯜꯁꯤꯡꯅ ꯍꯥꯞꯂꯤꯕ ꯆꯥꯛꯇꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯊꯣꯏ ꯍꯥꯞꯄꯦ꯫ ꯁꯨꯔꯦꯁꯇꯤ ꯂꯤꯛꯂꯥꯒꯤ ꯃꯔꯣꯏ ꯕꯣꯔꯤ ꯊꯣꯡꯕ, ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ, ꯆꯋꯥꯏ ꯏꯔꯣꯝꯕꯗ ꯉꯥꯎꯈ꯭ꯔꯦ꯫ ꯕꯨꯕꯨꯁꯨ ꯃꯉꯥꯏ ꯌꯥꯝ ꯍꯥꯎꯅ ꯆꯥꯏ꯫ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯋꯦ꯫ ꯃꯌꯥꯝꯗꯣ ꯆꯥꯕ ꯂꯣꯏꯅꯔꯛꯄꯗ ꯇꯝꯐꯥ ꯑꯃꯗꯤ ꯂꯤꯛꯂꯥ ꯇꯣꯞꯅ ꯆꯥꯏ꯫ ꯇꯝꯐꯥꯅ "ꯆꯋꯥꯏ ꯑꯅꯧꯕ ꯏꯔꯣꯟꯕꯒꯤ ꯃꯍꯥꯎꯁꯤꯗꯤ ꯀꯩꯅꯦꯒꯦ? ꯍꯋꯥꯏ ꯇꯣꯟꯅ ꯀꯣꯠꯄꯒ ꯃꯍꯥꯎ ꯑꯃꯕꯨ ꯇꯧꯏꯗꯣ꯫ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯂꯤꯛꯂꯥꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩ"꯫ ꯂꯤꯛꯂꯥꯅ ꯈꯨꯝꯃꯤ, "ꯍꯩꯇꯦꯗ ꯏꯅꯝꯃ, ꯄꯥꯛꯅ ꯁꯟꯅꯕ ꯊꯣꯡꯕꯅꯤ"꯫ ꯋꯥꯔꯤꯁꯤꯒꯤ 11 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫